Manipur Police Control Room dagi Thadorakpa Cheron amada haukiba pung kunga mari asida mafam kharada yaningdabagi khongjang sangsin kiba natana mapungoina pamdaba thodok thokiba leite hairi Security Force na Imphalis amade Tenopol District ta thiba humbagi thabak chathakre hairi NH2 da lamdam asigi tangai fadaba nongmada sangdaba yadraba potlam puba gari saniga nifuga mari hariba lambi asida apanba yaudana pusilaki makhatana potchai pusilaknaba Kudong tiningai oiba mafam kaya dasu Security Force na akan section thorang lokhatki Manipur ge district punamakta pamdaba thodok thoktanabagi dama punna sek point samaga nifuga humdoida achat ok sing sek tobada chingnaba ching amasung tamda punna miyoi sani humbudraga humdoi fagatuna wahang pahung sathaki hairi miyamna semjan sajinba video amade aranba pawda thajabigino amasung achumba asengba E-Pao khangning labadi Mobile number 9233522822 da call tobiraktuna khangbiraba yagani loinana lakhiba khusu khulai singsu atuba matamda manak nakpa police station natragana lenga ki security gi miyoi singda sinabiu hainasu Manipur Police Control Room dagi Thadorakpa Cheron amana hairi